mayam wari se hodringaida mayamda karigumamta khanganjage madudi ngahan lauthokiba list adu awatpa sing adu lagliba sandi numit asida lab thajarga makha lauthojargani yaiphavana leisna nang ngausinaganu ko aigidam lepi ai nang yaudana hingba ngamloi wa syarga yaiphabasu kablai matamdi khangaude adum hauki haina balai nungsiba magi manakta lairingai unaringai maga wari sanaringai haukiba matam khangaude haibaduni yumda lairaga matam lenbadi matamse chatlu yade hainai ngasidi adumak thokle numisu sum tasale makoi ani mayumda halase hainare yaifabadi chatningde adubu numita silakpanina masu hoi fare adudi nangsu changkro aisu hankarga haiduna hainare yaifabasu chatkirame yaifabana chatkibada leisna tung handuna adum yengthore numito asumna hauki numitse hauduna makoi nigi nuksinabagi changsu nongma nongmagi sum hekale ikhang khangudana nongma puspada yaifabana phone ama pire leisna da pibiyu haiduna luribadi puspadi yaifababu khanjarapu koire aduna mana purakpa phone do adum pikidre somdana yaifaba exam thabagi boarding da changkhiga dawre mana boarding da changdringe wari kharadi sananingi unaningi adubu phone pidrabanina paudi phauna bangamlamde leisna na khale kaino hantaksi I paw amta harekte somdana yaifabana sukhale leisna nang na tawrije karino aina phone pigibsu phone tawrakte paw amadi harakpa yai mabu atupa nupa khangna kharpajal khangdreda nupi gi bukchelse aina boarding changdringai sida puspa ga thengnarga paw amadi khangdokke asumna khankhre puspa leisna khoida lame aduga puspana leisna nangna phanik longe habado adugi thilaini se leisna puspa aina dum laaju yabasibu puspana ado leisna yaifabaga nanga khangnai habaje chumbro leisna ikaina khumai chumai puspa khangde ai mabu yam nungsirure kaigino khangde puspana ado yaifabado nupi yam koiba malida nahansu nupi ma pure chatkibani ai uhowe leisna na kumai koiram loida ai mabu thaje makoigi lekai machal masing oiramgani madi mathanda chu poi habane ai thajadeda puspana hoine khangde do haibi beiwani ado ai chalage phanek to khara thuro haujikti luhongmo matamnina phanek to khara sitle adunane puspa wakhal kara nungaitana chatki leisna su wakhal kara nungaitana lewe leisna da khanje puspa na harisibu sumajallane ma handakse aingoda kemta harekte khallise sumadu jala khangdreda aibu kanana pambigani aikoi mungi phibam sida puspa na kaidong nungda oidabadi nganglo haiduna wakhal kharadi nungairamde masu mopa nupa chauthoina cheche ai hakchang yam nungaiti koksu yam ngawe sa khitang thakke leisna hoi lolake baba gi chu yauna pothar mu chalo cheche purage leisna sa kan lole matha amagi mathakta matha amamu magi laibakse kaya da ton khrabana ikhanduna mathanda kapse purnima su changle aduga ibema hore nungdangi singbu leiribrane leisna khangde ai kharadi leramgadaba male ado ima chauthoije masa khara gamde na hai baba su naraga leire khura chawgi paisa duna kamai tawdino purnima na tapna khumle khangdre bema ima su gyan tadre upai leite ENGKHOL machet ama yolaga natradi upai leitre imana thabakan suba ngamdana suni habesu leite sekonda khara khara sat pasinadi mi paisa singbadi ngamlo chalo sa do piruru ima irukhige
ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯄꯨꯔꯅꯤꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯑꯃꯗꯤ ꯃꯄꯥꯒꯤ ꯆꯥ ꯄꯤꯊꯛꯂꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯃꯩ ꯊꯥꯟꯗꯨꯅ ꯐꯅꯦꯛ ꯂꯣꯜꯂꯤ꯫ ꯃꯃꯥ ꯄꯨꯔꯅꯤꯃꯥꯅ ꯀꯥꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯦ, ꯂꯩꯁꯅꯥ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨ ꯌꯥꯗ꯭ꯔꯣ? ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯂꯩꯁꯅꯥꯅ, ꯏꯃꯥ ꯑꯩ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯑꯦ, ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯊꯣꯡꯕꯤꯔꯣ꯫ ꯂꯩꯁꯅꯥ ꯃꯃꯥꯅ ꯐꯅꯦꯛꯇꯣ ꯅꯨꯡꯗꯥꯡꯗ ꯂꯣꯜꯂꯗꯤ ꯈꯪꯂꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯂꯣꯠꯂꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯈꯜꯂꯤ, ꯐꯅꯦꯛ ꯃꯄꯥꯜꯁꯦ ꯑꯃꯗ ꯅꯨꯃꯤꯠ 5ꯅꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ, ꯈꯔꯁꯨ ꯊꯨꯔꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯅꯨꯡꯗꯥꯡꯗ ꯈꯔ ꯂꯣꯜꯂꯒ ꯑꯌꯨꯛ ꯉꯟꯅ ꯑꯃꯨꯛ ꯂꯣꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯐꯅꯦꯛ ꯂꯣꯜꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥ ꯆꯪꯉꯛꯏ꯫ ꯃꯆꯥꯅ ꯐꯅꯦꯛ ꯂꯣꯟꯕꯗꯨ ꯎꯔꯦ꯫ ꯄꯨꯔꯅꯤꯃꯥꯅ, ꯏꯕꯦꯝꯃ ꯀꯩꯅꯣ ꯅꯨꯡꯗꯥꯡꯗꯨꯗ ꯅꯃꯤꯠꯇꯨ ꯁꯣꯛꯑꯅꯤꯅꯦ, ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯂꯣꯜꯂꯨ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ, ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯎꯊꯣꯏꯕꯨ ꯆꯥꯛ ꯄꯤꯖꯈ꯭ꯔꯕꯣ? ꯄꯨꯔꯅꯤꯃꯥꯅ ꯈꯨꯝꯃꯦ, ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯗ ꯌꯥꯗꯦ, ꯑꯗꯣ ꯏꯃꯥꯅ ꯊꯦꯝꯂꯒ ꯈꯔꯗꯤ ꯄꯤꯖꯈ꯭ꯔꯕꯅꯤ, ꯍꯤꯗꯥꯛꯁꯨ ꯄꯤꯖꯈ꯭ꯔꯦ, ꯂꯥꯛꯑꯣ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯏ, ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ꯫ ꯁꯣꯝꯗꯅ ꯄꯨꯁꯄꯥꯅ, ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯍꯌꯦꯡ ꯈꯪꯂꯛꯑꯒꯅ ꯀꯝꯗꯧꯕ? ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯍꯦꯔꯥ ꯃꯋꯥ ꯂꯧꯗꯦ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯏꯁ ꯌꯥꯏꯐꯕꯒꯤ ꯃꯤꯅꯣꯛꯇꯨꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯦ꯫ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯝꯂꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤꯗ, ꯃꯥ ꯑꯩꯒꯤ ꯂꯥꯡꯗ ꯁꯣꯏꯗꯅ ꯊꯨꯍꯟꯒꯅꯤ, ꯈꯪꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯅꯣꯛꯆꯔꯤ꯫ ꯄꯨꯁꯄꯥ ꯃꯃꯥꯅ ꯈꯔ ꯏꯟꯁꯤꯟꯕꯒ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯂꯩꯁꯅꯥꯒ ꯈꯪꯅꯈꯤꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯂꯦ, ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯐꯅꯦꯛ ꯑꯗꯣ ꯂꯣꯟꯕꯁꯨ ꯍꯧꯔꯝꯃꯤ꯫ ꯄꯨꯁꯄꯥꯒꯤ ꯃꯃꯥ ꯋꯥꯀꯤꯡ ꯂꯥꯛꯄꯗ ꯂꯩꯁꯅꯥꯅ ꯐꯅꯦꯛ ꯂꯣꯟꯗꯨꯅ ꯃꯥꯡꯒꯣꯟꯗ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯤꯒꯤ ꯃꯆꯥꯗꯤ ꯀꯌꯥꯗ ꯊꯕꯛ ꯐꯈ꯭ꯔꯕ, ꯑꯩꯈꯣꯏꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏ꯫ ꯋꯥꯁꯤ ꯈꯜꯂꯒ ꯁꯥꯎꯅ ꯂꯩꯁꯅꯥꯗ ꯄꯩꯅ ꯌꯦꯡꯂꯝꯃꯒ ꯆꯠꯈꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯨꯁꯄꯥꯕꯨ ꯍꯧꯗꯣꯛꯏ, ꯃꯤꯒꯤ ꯃꯆꯥꯗꯤ ꯉꯁꯥꯏꯅ ꯊꯕꯛꯀ ꯂꯣꯏꯅ ꯂꯣꯏꯍꯧꯔꯦ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯅꯦꯕꯀꯣ? ꯃꯤꯒꯤ ꯃꯆꯥꯗꯤ ꯃꯃꯥꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯉꯤ, ꯅꯪꯗꯤ ꯀꯗꯥꯏ? ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯄꯨꯁꯄꯥ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ, ꯑꯗꯨꯒ ꯍꯥꯏꯔꯦ, ꯏꯃꯥ ꯅꯪꯁꯤꯃ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯂꯗꯅ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯑꯩꯗꯤ ꯇꯨꯝꯍꯧꯗ꯭ꯔꯦ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯅꯣꯡ ꯑꯗꯨꯝ ꯉꯥꯜꯂꯦ ꯇꯨꯝꯕꯗ, ꯑꯗꯨꯒꯤ ꯌꯥꯍꯧ ꯊꯦꯡꯉꯤꯅꯤ, ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯂꯗꯅ ꯀꯩꯅꯣ ꯈꯪꯗꯦ꯫ ꯄꯨꯁꯄꯥꯒꯤ ꯃꯃꯥ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯦ, ꯏꯆꯥꯗꯤ ꯀꯩꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯏꯃꯥꯅ ꯅꯪꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯔꯗꯅ? ꯊꯕꯛꯁꯨ ꯃꯅꯥ ꯑꯝꯇ ꯌꯥꯎꯕꯁꯨ ꯅꯠꯇꯦ, ꯏꯕꯦꯝꯃ ꯅꯪ ꯃꯤ ꯑꯣꯏꯔꯔꯣꯏꯍꯦ, ꯀꯨꯆꯨꯃꯛꯅ ꯐꯖꯕꯅꯦ꯫ ꯄꯨꯁꯄꯥꯅ, ꯑꯗꯨꯗ ꯂꯩꯔꯦꯕ ꯏꯃꯥ ꯑꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯁꯦ, ꯏꯃꯥ ꯑꯩꯁꯦ ꯀꯩꯒꯤ ꯊꯤꯅ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯋꯥꯁꯦ ꯍꯥꯏꯔꯒ ꯀꯞꯂꯛꯏ꯫ ꯃꯦꯝꯊꯣꯏꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯦ, ꯀꯅꯥꯅ ꯏꯆꯥꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯅꯣꯅꯦ? ꯏꯃꯥ ꯇꯧꯒꯦ ꯃꯤꯗꯣ ꯍꯥꯏꯔꯛꯎ꯫ ꯄꯨꯁꯄꯥꯅ ꯑꯃꯨꯛ, ꯀꯅꯥꯝꯇꯅ ꯍꯥꯏꯗꯦ, ꯑꯗꯣ ꯏꯃꯥ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃ ꯏꯅꯦ ꯄꯨꯔꯅꯤꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯒ ꯀꯣꯏꯅꯈ꯭ꯔꯦ, ꯑꯗꯨꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ, नुपादो अने यामना पामे। मेमथोइना मु ए अदुगी ओइरेको इचाना नुंगाइत्रिनि कायना करिमता खदगनु इमा तौगे इचागी इमा लैसिदी कपकनु वखलदुम नुंगाइना लयु सिदगिदी नंगसु के बहुरो लैसनानागा हेनबा यारोय लाइरबी ममा मचाबु ओइना अमुक्तंग माइथिबा पीगे खल्लिबनि मसी इमागी वासंगनि हेरा नहानखे इंगोंदा हाइबदि केदवे असुमना मचाबु ngang पुष्पादी ममाना चैरकद्रा खल्लुबनि अदुबु ममाना मागी मतेंग पांगलकपदुदा पुष्पा अमुके हराउजे। पुष्पाना इमा नुपादुना नहानमु लैसनादा फोन अमा पियोना पिरे अदो अइना पीखिदे साउनिंग मंदना। पुष्पागी ममा मेमथोइना पीरुनु बेमा फोनदो पीखदि मखोयनी नक्सिनबा हेलकनी नुपादो नोंमा अखोइदा कौ अदुगा नंगना फोनदो
ꯂꯧ ꯍꯥꯏꯕ ꯌꯥꯗꯦꯅ ꯍꯥꯏꯌꯨ ꯅꯨꯄꯥꯗꯣ ꯁꯥꯎꯍꯜꯂꯨ ꯄꯨꯁꯄꯥꯅ ꯍꯣꯏ ꯏꯃꯥ ꯏꯃꯥ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯨꯁꯄꯥꯅ ꯑꯃꯨꯛ ꯏꯃꯥ ꯑꯩ ꯕ꯭ꯔꯁ ꯇꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯆꯥꯛꯇꯣ ꯊꯣꯡꯉꯒꯦ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯄꯨꯁꯄꯥꯒ ꯃꯦꯝꯊꯣꯏꯒꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯟꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯣꯟꯖꯕ ꯐꯅꯦꯛꯇꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥ ꯈꯣꯏꯗ ꯊꯤꯜꯂꯛꯏ ꯄꯨꯁꯄꯥꯒꯤ ꯃꯃꯥꯒ ꯄꯨꯁꯄꯥꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥꯅ ꯄꯨꯁꯄꯥꯗ ꯐꯅꯦꯛꯇꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯗ ꯄꯤꯔꯝꯃꯤ ꯄꯨꯁꯄꯥꯗꯒꯤ ꯐꯅꯦꯛꯇꯨ ꯂꯧꯔꯒ ꯃꯦꯝꯊꯣꯏꯅ ꯌꯦꯡꯉꯤ ꯂꯩꯁꯅꯥꯅ ꯂꯣꯜꯂꯤꯕ ꯐꯅꯦꯛꯇꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯃꯦꯝꯊꯣꯏꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯦꯝꯊꯣꯏꯗꯤ ꯊꯤꯔꯝꯂꯗꯤ ꯄꯩꯁꯥꯁꯨ ꯄꯤꯔꯣꯏ ꯑꯗꯨꯒ ꯉꯥꯡꯒꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯦꯝꯊꯣꯏꯅ ꯕꯦꯝꯃ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯆꯣ ꯎꯄꯨ ꯃꯅꯨꯡꯗ ꯂꯩꯍꯧꯕꯅꯤ ꯃꯆꯥꯗ ꯄꯥꯎꯈꯣꯟ ꯁꯤꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯆꯪꯍꯟꯈꯤ ꯃꯦꯝꯊꯣꯏꯅ ꯍꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯈꯣꯏꯗꯤ ꯁꯛꯇ ꯆꯨꯗ ꯀꯩꯝꯇ ꯋꯥꯠꯇꯦ ꯃꯤꯅ ꯄꯥꯝꯕ ꯅꯨꯄꯥꯗꯨꯕꯨ ꯅꯝꯗꯅ ꯀꯣꯏꯔꯤꯗꯨꯕꯨ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯂꯩꯁꯅꯥꯁꯨ ꯃꯔꯝ ꯈꯪꯗꯕꯅꯤꯅ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯄꯨꯁꯄꯥꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯃꯃꯥꯗ ꯄꯩꯁꯥꯗꯨ ꯄꯤꯔꯦ ꯃꯦꯝꯊꯣꯏꯅ ꯂꯩꯁꯅꯥꯗ ꯂꯨꯄꯥ 90 ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯁꯅꯥꯗ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯐꯅꯦꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯇꯩꯅ ꯂꯣꯟꯅꯕꯗꯤ ꯂꯩ ꯅꯪꯒꯤꯗꯤ ꯂꯩꯇ꯭ꯔꯦ ꯅꯪꯗꯤ ꯅꯈꯨꯠꯁꯨ ꯌꯥꯝꯅ ꯊꯤꯅꯦ ꯑꯗꯨꯅ ꯐꯅꯦꯛꯁꯦ ꯄꯤꯅꯤꯡꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯂꯩꯁꯅꯥ ꯏꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯄꯨꯁꯄꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯔꯦ ꯆꯠꯅ ꯆꯠꯅ ꯄꯨꯁꯄꯥꯅ ꯍꯥꯏꯕꯗꯨ ꯇꯥꯔꯝꯃꯤ ꯄꯨꯁꯄꯥꯅ ꯑꯦ ꯏꯃꯥ ꯀꯩꯅꯣ ꯅꯪꯕꯨ ꯃꯤ ꯑꯇꯩꯗꯗꯤ 1,000 ꯁꯥꯗꯥꯏꯅꯦ ꯃꯦꯝꯊꯣꯏꯅ ꯈꯨꯝꯃꯦ ꯃꯔꯥꯏꯕꯛꯇꯨꯝ ꯐꯔꯕꯅꯤ 90 ꯄꯤꯔꯤꯕꯁꯤ ꯃꯈꯣꯏꯒꯨꯝꯕ ꯂꯥꯏꯔꯕꯁꯤꯗꯤ ꯑꯁꯤꯅ ꯍꯦꯛ ꯃꯇꯤꯛ ꯆꯥꯖꯕꯅꯤ ꯄꯨꯁꯄꯥ ꯑꯃꯔꯣꯝꯗꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯂꯩꯁꯅꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯩꯁꯅꯥꯅ ꯈꯜꯂꯤ ꯑꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯅꯦ ꯃꯦꯝꯊꯣꯏ ꯅꯪꯁꯦ ꯅꯪꯒꯤ ꯅꯆꯥꯇꯅ ꯅꯆꯥꯅꯤ ꯈꯟꯕ ꯃꯤꯒꯤ ꯃꯆꯥꯅ ꯈꯤꯇꯪ ꯍꯦꯟꯈꯤꯕꯗ ꯑꯗꯨꯛ ꯃꯤꯍꯧ ꯆꯥꯎꯕ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯨꯝ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯨꯀꯣ ꯑꯩꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯗꯤ ꯑꯁꯨꯝ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯂꯩꯁꯅꯥꯅ ꯊꯣꯡꯒꯥꯜ ꯍꯦꯛ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯌꯥꯏꯐꯕꯅ ꯂꯩꯁꯅꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯑꯦ ꯂꯩꯁꯅꯥꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯌꯥꯏꯐꯕ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯖꯩ ꯂꯩꯁꯅꯥꯅ ꯌꯥꯏꯐꯕꯗ ꯎꯗꯕ ꯀꯨꯏꯔꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯪꯂꯛꯏ ꯌꯥꯏꯐꯕꯅ ꯁꯥꯎꯅ ꯈꯨꯝꯃꯛꯏ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯑꯃꯅ ꯂꯩꯁꯅꯥ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯑꯩ ꯅꯣꯏꯗ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯣꯏꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯂꯨꯆꯣꯅ ꯂꯩꯁꯅꯥꯅ ꯍꯣꯏ ꯗꯥ ꯀꯤꯁꯟ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯥꯗꯁꯨ ꯍꯥꯏꯔꯝꯕꯅꯦ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯀꯤꯁꯟꯅ ꯑꯦ ꯃꯥꯗꯤ ꯀꯅꯥꯅꯣ ꯂꯩꯁꯅꯥ ꯈꯨꯝꯐꯝ ꯈꯪꯗꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯅꯦ ꯂꯝꯕꯤꯗ ꯊꯦꯡꯅꯕꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥꯅ ꯁꯨꯝ ꯍꯪꯂꯝꯕꯅꯤ ꯑꯗꯨꯗꯤ ꯌꯥꯏꯐꯕ ꯑꯩ ꯑꯃꯨꯛ ꯆꯪꯂꯒꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯂꯩꯁꯅꯥ ꯆꯪꯈꯤ ꯌꯥꯏꯐꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯦ ꯉꯁꯤ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯁꯥꯎꯗꯅ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯔꯒ ꯆꯠꯈꯤ ꯂꯩꯁꯅꯥ ꯈꯪꯉꯤ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯍꯥꯏꯕ ꯀꯤꯁꯟ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯑꯣꯏꯕꯅ ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯈꯤꯅꯤ ꯃꯕꯨꯡ ꯃꯆꯟꯒꯤ ꯃꯃꯥꯡꯗ ꯎꯁꯤꯠꯇꯦ ꯍꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯂꯩꯁꯅꯥꯁꯨ ꯈꯪꯉꯤ ꯌꯥꯏꯐꯕꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤꯕ ꯑꯗꯣ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯎꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯀꯤꯁꯟ ꯂꯩꯁꯅꯥꯕꯨ ꯂꯩꯀꯥꯏꯒꯤ ꯃꯆꯜꯂꯕꯁꯨ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯁꯅꯥ ꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯦ